ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯁꯦꯜ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯏꯁꯅꯥ ꯋꯥꯔꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯄ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯅ ꯅꯥꯄꯜ ꯇꯧꯔꯤꯕꯗꯣ ꯑꯩ ꯃꯥꯒꯤ ꯅꯥꯄꯜ ꯑꯗꯨ ꯊꯨꯗꯦꯛꯀꯅꯤ ꯁꯣꯏꯗꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯅ ꯂꯧꯒꯅꯤ ꯇꯣꯝꯅ ꯂꯧꯒꯗꯕꯅꯤ ꯇꯧ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝꯅꯤ ꯉꯥꯟꯕꯒꯤ ꯃꯌꯨꯝꯗꯅꯤ ꯊꯣꯏꯕꯅ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯏꯖꯅ ꯕꯕꯥ ꯑꯩ ꯑꯁꯤꯗ ꯂꯩꯌꯦ ꯂꯥꯛꯑꯒꯦ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯄꯅꯤ ꯑꯗꯨꯒ ꯊꯣꯛꯂꯛꯂꯒ ꯕꯕꯥ ꯀꯩ ꯍꯥꯏꯒꯦ ꯊꯣꯏꯕꯅ ꯅꯪ ꯇꯥꯆꯧꯗꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯃꯥꯏ ꯊꯕꯛ ꯑꯗꯨꯕꯨ ꯀꯩꯗꯧꯕꯒ ꯌꯥꯎꯔꯕꯖꯥꯠꯅꯣ ꯂꯥꯏꯖꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯈꯪꯗꯤꯌꯦ ꯕꯕꯥ ꯇꯥꯆꯧ ꯑꯁꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯄꯅꯤ ꯊꯕꯛ ꯊꯥꯗꯣꯛꯄꯒ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯍꯩ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯅꯣꯏ ꯇꯥꯆꯧꯗꯣ ꯅꯪ ꯊꯣꯡ ꯁꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯕꯕꯥ ꯑꯁꯣꯝꯗꯅ ꯉꯥꯟꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯍꯜꯂꯛꯏ ꯉꯥꯟꯕꯅ ꯏꯇꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯛꯇꯦ ꯏꯊꯟꯗ ꯊꯦꯡꯂꯕꯁꯨ ꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯟꯕ ꯇꯥꯕꯅꯤ ꯇꯟꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯏꯁꯤꯅ ꯅꯪꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤ ꯅꯪ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯊꯥꯗꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯅꯪꯅ ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯑꯣꯟꯈꯤꯗꯧꯕ ꯂꯩꯔꯕꯅꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯣ ꯅꯪ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯈꯪꯍꯧꯗꯅ ꯀꯥꯔ ꯑꯃ ꯂꯥꯛꯂꯤ ꯊꯩꯗꯣꯛꯄꯗ ꯉꯥꯟꯕꯗꯨ ꯁꯤꯜꯂꯤ ꯉꯥꯟꯕꯅ ꯑꯌꯣ ꯁꯤꯔꯦ ꯑꯁ ꯈꯣꯡ ꯑꯁꯤ ꯅꯥꯔꯦ ꯀꯔꯤ ꯀꯥꯔꯅꯣꯅꯦ ꯃꯤꯕꯨ ꯊꯣꯡꯒꯦ ꯇꯧꯏꯅꯤ ꯅꯪꯗ ꯑꯥꯗ ꯌꯨꯡꯁꯤꯜꯂꯒ ꯁꯤꯔꯣꯀꯣ ꯊꯋꯥꯏ ꯆꯥꯛꯅ ꯂꯥꯎꯏ ꯑꯗꯨꯒ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅ 이봉어 나트라니 마니다 이봉어 싸우바 낭디 까이더그래 이빠 싱hat비게시 땀나 하고지시 ngon anabadu khanglega hairi baba nangni kadai chatluribano thoibana hei pa nang lakpra yengene tholakpani nang halaktabagi kamaina tawriba jan haidan ngan bana anabadu khanglega sugalaga hairi ai thabak adu losinba yadadana losilinaida khara thengdokre baba aduga halakpada karamana thomdo thaidokpada ai sida tusilibasi khongsi yamna nari baba thoibana ipa sambige lakho yumda phajina kadai da suklibado yenglura sibo ngan mana sugalak tawna anabadu khangi hoi baba aduna faran samina krasi no ngale mamanaba anaba hangbalai ngan ba khoida tomana itaw ngan du kamaina tawriba sa ai khoidi ngarang adumak ngan hal mabu ko yam sukliba sa rosanna khangdini mabu kamaina tawriba sa ai kaugi ko itaw ngan ba itaw kau batara duna laisana kanano aima daroshan datomba lao kakhalao asida phamsi roshan hoi laija ai khoi noi ta saudo anaba hangwala ibani ado noi ta saudi kaidele magi kade lekhiba sala laijana ai khoi ta saudi magi kade hilongani daroshan roshan adudi ai khoi hektamak mai manak ta sanglagi hoi daroshan changluro ai saga puraki ko tu asumda sanglo hekta changlagi ai khoi ngan bagi nak ti yaw itaw ngan ba nang tum libro itaw noi lak libra asum hiblamani phamula o phamunga sida hektamak phamjilo itaw roshanna itaw nang bu kamaina tawi ba ngan ba ithanda sum thabak halakpada cycle thawraga lakpada ai khoi khunjin gi khongang ma khonga do hai karamana kanna thawrpani maduda ai thoma tare hairana thaidokda tu siliba khong silai thi khrabra khandi tomna as kadai choke itaw khongsi khaktaru sogliba sibuitaw nganba sor sang holaga khongsi khaktani khongsi laithik pamali adugi sena khoni hausik pudi kharadi pharida rosanna adoitaw ngasidi thabak saluraga nukona hayeng adu nganna hek ai khoi puna saminarasiko tuhomna hoitaw adu ai khoi saluragi nang phajina pot harogo ai khoi amuk salokhigi koitaw hoitaw ai le horagi asomna lakpo hoi kangbuna thadoi sinagi yumda mapa unaba laklam lakpana thadoi sinadu bulai khiba jala as mai wakhal se kona khallegeda babung adu bulai khiba jala rokina leiramni da mataw ai kaugesi babung leitro latana o kanano haima ibunga lakpa noi lang libra kakalo sida phamula
ai ma saga semlaki noi pabung su kauraki lakpan hoi ma he noi ai gi mateng pangada bani ko pabung da masanu pi gi wado hawdo kada bani ko thomna hoi ma taw ai hoi lai ri basiri mapa thobli ai bo hanna ibongo noi lak lira lakpana hoi pabung lakpana hairo haidin ingi taw tomna pabung wa ma da hawdok sage dana pabung unaba laksari bani hepta ibo hanna ha kari wa tana seba hairo tanjadu da mamana sa puthorak lam latana ibongo sa thausi noi baba gi so sida lairi lakpana hoi ma imana wana amuk lolur mali sasi latana wade da hairam naga sankari ibo halna noi kari haigi haibano hairo thomana khangai hairi kaino ne pab simaina tawbani wa sitar ga pabung saudi saurukanu ko ibo halna noklaga hoi sauroi hairo ni taragi thomana mamit manasi no isilaga hairam pabung gi isanu pi thadoi sinado ai khoi taw lakpana nungsiro ba mai wafam si pabung da amuk da haibi yodane itawna haibigi nasan haijab ibo holna ibongo lakpa thomana hairiba sibunang ya pamro khang hanglakpa du da lat tawraga khumni pabung ai thado sinabu thamoi sengna nungsirure pamjerure adu pabung na amuk da yabiyoba nasan haijari ibo sor asang am hondok laga hairiklam ai gidi isana pamlibado pabung di adumak yari adu bu isang nupi gi apam pamda ai amuk da hangki ko adu ai soi din hairakin ngonda lakpana harauna hoi pabung haibiro adu di sasu haukriyam ai hoi su salagi itaw sasilo pabung salai ko hoi salo lakpo hoi set khaga mamala tana saurapna moi ba ai wa mata haijagi kariwano hairu nasanu pigi pusi aduk lukraba phiri badubo moi babana ira hik lainga ya thokli basibo lakpa haiba mahami fattabadu ya thokli badubo moi baba bu ngawra bro ai kaya ya janing de ko ibo hana mama ai su khangini aduna bo ai su isanu pi da hangki gi hairi dena ai thabak thengli wa du ko na khanara siko ai sali hairam laga sakri lata saurapna wa mata menta na ngangna ba fanglui da bani asomna thadoi sinaga mamana biga singju saba thoklakada bagi taw rosnina thadoi sina nang loira bro singju saba selu silao dangan bo hoisu halaklani ye thadoi sina nokmi ai su loire ngai leire bani sesilao asun makhoi lakpane singju sahum yaw thoibina ine singju da khara pirao ai khoi asira sadoi ni ko on thorokda tombaga ro sanga thabak halakpu uri datom bo hoila e datomba daroshan singju sasilao roshanna hoi laki ngan ba yaurak tabudu da thadoi sinari yamna nungaitri roshanna makha tana noi di singju ga sa thalai ramine o ine ai khoi gi su singju bora ga saga da piraklo sa thara da bani amoi su piwi ni thadoi sinana nungaitna haiklan datomba dangan badi udena thabak laktra proma to mana ma laktri nga sidi ma du ngarang thabak halakpra karna thongge tawena laithokpada tu sinna khongdo khara su e adugi thabak laktri nga sidi thado sina pakhatna kayam soba sa no mabo roshanna yamdi so hawdraba mal makhongdo khara laithek pagum karigum tawraba saida pakhatlunu da kari mata tawro rosnina nangna yamna nungaitraga na ikhoi punna anaba hangba satlurga loire kaino thado sinana hoi anaba hangbudo salusi ai khoi punna daroshan datomba na khoi su punna sanna rusiko roshanna hoi salurasi singju saba loire ma khoi do bai sa du su piri aduga ma khoi ngan dagi mayum tan la thoi bana ibema nang sak to khara ngaluko nang ta sau si sangan pijar ga hidak pijaga dabani ko lai jena hoi baba thong lagi adu ai inkhol dagi hangam hik lukhige ko on thurok pada ma khoi miam lak pad u pada yamna thajidi ise thadosina noi la iro thadosina na la ini noi ta saw anaba hangba lakpani lai jena lao manung da loina phamlasi darushan lao phamosida ai ta saw karoke ko cha sulolaki roshan hoi tanja sida ngan baduma khong set ba thorklan roshan itaw ai khoi miam anaba hangba lak ibani nang yana badu ngan ma nok laga rosni thoibi noi loi suredana phamge tawbada tomana itaw tapna tawko khara pharab ro nangbo ngan ba sor sang holaga hairaklan khara di yangli khongsi
ꯌꯥꯝꯅ ꯇꯟꯖꯥꯅꯤꯀꯣ ꯏꯇꯥꯎ ꯅꯥꯔꯤꯕꯁꯤ ꯊꯥꯗꯣꯏꯁꯅꯥꯅ ꯁꯤ ꯄꯣꯠ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯣ ꯗꯥꯉꯥꯟꯕ ꯉꯥꯟꯕꯅ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇ ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯗꯨ ꯁꯔꯨꯛ ꯋꯥ ꯊꯠꯆꯤꯜꯂꯛꯂꯒ ꯂꯥꯏꯖꯅ ꯃꯌꯥꯝ ꯆꯥ ꯊꯛꯑꯁꯤ ꯊꯛꯎꯁꯤ ꯇꯥꯆꯧ ꯆꯥꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯑꯃ ꯊꯛꯎꯁꯤ ꯊꯣꯏꯕꯤꯅ ꯗꯥꯉꯥꯟꯕ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦꯀꯣ ꯊꯨꯅ ꯐꯔꯣꯀꯣ ꯉꯥꯟꯕꯅ ꯅꯥꯔꯣꯏꯗ ꯀꯨꯏꯅ ꯅꯥꯕ ꯌꯥꯄꯣꯠꯇꯦꯗ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯐꯣꯟꯗ ꯈꯤꯡꯂꯛꯂ ꯊꯥꯗꯣꯏꯁꯅꯥꯅ ꯐꯣꯟ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯕꯗ ꯂꯥꯛꯄ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯍꯦꯜꯂꯣ ꯇꯥꯃꯣ ꯍꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯅ ꯃꯉꯣꯟꯗ ꯌꯦꯡꯍꯧꯏ ꯇꯥꯃꯣ ꯑꯩ ꯌꯨꯝꯗ ꯂꯩꯇꯤꯌꯦ ꯑꯣ ꯕꯕꯥ ꯂꯩꯔꯝꯅꯤꯌꯦ ꯑꯗꯨꯝ ꯆꯪꯉꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯇꯥꯃꯣ ꯊꯝꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯉꯥꯟꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯉꯛꯅ ꯗꯥꯉꯥꯟꯕ ꯉꯥꯟꯕꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯁꯥꯎꯅ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯛꯂꯝꯃꯤ ꯉꯥꯟꯕ ꯁꯥꯎꯔꯞꯅ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯕꯗꯣ ꯊꯥꯗꯣꯏꯁꯅꯥꯅ ꯀꯤꯅ ꯍꯥꯏꯔꯝꯃꯤ ꯇꯥꯃꯣ ꯂꯥꯛꯄꯅꯤ ꯉꯥꯟꯕꯅ ꯁꯥꯎꯔꯞꯅ ꯀꯩꯒꯤ ꯅꯉꯣꯟꯗꯗꯤ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯣ ꯊꯥꯗꯣꯏꯁꯅꯥꯅ ꯕꯕꯥ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯄꯅꯤ ꯑꯩꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ ꯊꯝꯂꯤ ꯉꯥꯟꯕꯅ ꯑꯗꯣ ꯅꯣꯏꯕꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯌꯥꯎꯗꯕ꯭ꯔꯥ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯒꯦꯕ ꯈꯨꯝꯃꯨ ꯊꯥꯗꯣꯏꯁꯅꯥꯅ ꯈꯪꯗꯤꯌꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯇꯧꯔꯨꯕ ꯅꯠꯇꯤꯌꯦ ꯗꯥꯉꯥꯟꯕ ꯉꯥꯟꯕꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯅꯪꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯑꯣ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩ ꯃꯥꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯗꯥꯉꯥꯟꯕ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯉꯥꯟꯕꯅ ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯣ ꯑꯩ ꯈꯪꯉꯤ ꯅꯪꯒ ꯃꯥꯒ ꯅꯣꯛꯂꯒ ꯍꯤꯒꯠꯂꯒ ꯂꯩꯍꯧꯕꯗꯣ ꯑꯩ ꯎꯔꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛꯇ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯣꯏ ꯉꯥꯟꯕꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯥꯗꯣꯏꯁꯅꯥ ꯀꯞꯍꯧꯏ ꯉꯥꯟꯕꯗꯨꯁꯨ ꯆꯪꯂꯛꯄꯗ ꯏꯇꯥꯎ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯣ ꯉꯥꯟꯕꯅ ꯂꯣꯏꯔꯦ ꯁꯥꯕ ꯏꯇꯥꯎ ꯅꯣꯏꯁꯨ ꯍꯟꯕ ꯊꯦꯡꯂꯒꯅꯤ ꯔꯣꯁꯟꯅ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯊꯥꯗꯣꯏꯁꯅꯥꯁꯨ ꯆꯪꯂꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯁꯤꯀꯣ ꯅꯣꯏꯁꯨ ꯍꯟꯕ ꯊꯦꯡꯂꯒꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯔꯣꯁꯅꯤꯅ ꯍꯣꯏ ꯍꯜꯂꯁꯤ ꯗꯥꯉꯥꯟꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯊꯥꯗꯣꯏꯁꯅꯥ ꯃꯌꯨꯝ ꯌꯧꯔꯒ ꯂꯇꯥꯅ ꯏꯕꯦꯝꯃ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯍꯜꯂꯛꯏ ꯕꯕꯥꯗꯤ ꯏꯃꯥ ꯂꯩꯈꯤꯕꯅꯤ ꯂꯥꯛꯄ ꯍꯣꯏ ꯂꯥꯛꯑꯦꯅ ꯋꯥ ꯉꯥꯡꯅꯔꯤꯕꯅꯤ ꯊꯥꯗꯣꯏꯁꯅꯥꯅ ꯕꯕꯥ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯃꯄꯥꯅ ꯏꯃꯨꯡꯗꯒꯤ ꯏꯕꯦꯝꯃ ꯕꯕꯥ ꯂꯩꯅꯦꯍꯦ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯕꯕꯥ ꯑꯁꯤꯗ ꯂꯥꯛꯄꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯏꯕꯣꯍꯜꯅ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯂꯤꯕꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩꯁꯤ ꯗꯥꯉꯥꯟꯕ ꯈꯣꯏꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯄꯅꯦꯕ ꯃꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗ ꯗꯥꯉꯥꯟꯕꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯏꯕꯣꯍꯜ ꯅꯣꯛꯂꯒ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ ꯏꯄꯥ ꯆꯩꯒꯦ ꯁꯥꯎꯔꯅꯨꯀꯣ ꯁꯥꯎꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯔ ꯆꯪꯉꯨꯅꯦ ꯅꯪꯕꯣ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯅꯣꯡꯉꯥꯜꯂꯒ ꯉꯥꯟꯕꯒꯤ ꯃꯌꯨꯝꯗꯅꯤ ꯊꯣꯏꯕꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯣꯡ ꯑꯗꯨꯕꯨ ꯐꯔꯕ꯭ꯔꯥ ꯊꯕꯛ ꯆꯠꯅꯤꯡꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯣꯏꯗ꯭ꯔꯅꯤ ꯈꯣꯡꯗꯣ ꯕꯕꯥ ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯌꯦ ꯅꯥꯕ ꯐꯔꯦ ꯑꯩ ꯇꯣꯝꯕ ꯍꯣꯏ ꯂꯥꯛꯑꯒ ꯆꯠꯀꯗꯕꯅꯤ ꯂꯥꯏꯖꯥ ꯅꯪꯕꯨ ꯆꯥꯛ ꯊꯤꯔꯕ꯭ꯔꯣ ꯍꯣꯏ ꯊꯤꯔꯦ ꯇꯥꯆꯧ ꯂꯥꯛꯑꯣ ꯆꯥꯔꯣ ꯂꯥꯛꯑꯣ ꯕꯕꯥꯒꯤꯁꯨ ꯊꯥꯡꯗꯣꯛꯏ ꯂꯥꯛꯑꯣ ꯕꯕꯥꯁꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏꯁꯅꯥꯒ ꯃꯃꯥꯟꯅꯕꯤꯒ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯏ ꯃꯈꯣꯏꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯨꯡꯇꯤꯒꯤ ꯁꯤꯡꯖꯨ ꯆꯥꯔꯕꯅꯤ ꯉꯥꯟꯕꯗꯨꯕꯨ ꯍꯜꯂꯛꯄꯗ ꯊꯦꯡꯅꯅꯕ ꯍꯥꯏꯗꯅ ꯔꯣꯁꯅꯤꯅ ꯊꯥꯗꯣꯏꯁꯅꯥ ꯂꯣꯏꯔꯕ꯭ꯔꯣ ꯅꯪ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯁꯤ ꯗꯥꯉꯥꯟꯕ ꯍꯣꯏꯁꯨ ꯍꯜꯂꯛꯑꯅꯤꯌꯦ ꯑꯩ ꯂꯣꯏꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯦ ꯊꯣꯏꯕꯤꯅ ꯏꯅꯦ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯆꯥꯃꯔꯤꯒ ꯄꯤꯔꯛꯑꯣ ꯁꯤꯗ ꯆꯥꯗꯣꯏꯅꯤꯀꯣ ꯏꯅꯦ ꯑꯣꯟꯊꯣꯔꯛꯄꯗ ꯊꯣꯏꯕꯤꯅ ꯉꯥꯟꯕ ꯊꯕꯛ ꯍꯜꯂꯛꯄꯗ ꯎꯔꯤ ꯊꯥꯗꯣꯏꯁꯅꯥ ꯅꯣꯏ ꯍꯦꯔꯣ ꯂꯥꯛꯑꯦꯍꯦ ꯊꯥꯗꯣꯏꯁꯅꯥꯅ ꯍꯔꯥꯎꯅ ꯀꯗꯥꯏꯅꯣ ꯑꯩꯃ ꯂꯥꯛꯑꯦ ꯑꯩ ꯀꯧꯒꯦꯀꯣ ꯊꯣꯛꯈ꯭ꯔꯒ ꯗꯥꯉꯥꯟꯕ ꯉꯥꯏꯈꯨꯑꯣ ꯑꯣꯟꯊꯣꯔꯛꯄꯗ ꯉꯥꯟꯕꯅ ꯊꯥꯗꯣꯏꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤ ꯂꯩꯔꯦ ꯊꯥꯗꯣꯏꯁꯅꯥ ꯑꯩꯕꯨ ꯈꯥꯝꯕꯕꯣ ꯊꯥꯗꯣꯏꯁꯅꯥꯅ ꯉꯛꯂꯝꯅ ꯀꯩꯗꯧꯔꯒꯦ ꯗꯥꯉꯥꯟꯕ ꯍꯟꯗꯛ ꯅꯪꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯂꯤꯕꯁꯤ ꯉꯥꯟꯕ ꯁꯥꯎꯔꯞꯅ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯅꯪꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯄꯥꯝꯕ ꯑꯗꯨꯃꯛꯇ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯣ ꯅꯪꯅ ꯅꯤꯡꯇꯝꯖꯔꯣ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏꯀꯣ ꯊꯥꯗꯣꯏꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯗꯥꯉꯥꯟꯕ ꯉꯥꯟꯕꯅ ꯃꯁꯤꯒꯤ ꯃꯔꯝ ꯅꯪꯅ ꯉꯔꯥꯡ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯪꯅꯤꯡꯂꯕꯗꯤ ꯍꯌꯦꯡ ꯉꯟꯅ ꯎꯅꯁꯤ ꯂꯥꯛꯎ ꯍꯌꯦꯡ ꯉꯟꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯎ ꯑꯩ ꯉꯥꯏꯔꯝꯒꯦ ꯑꯩ ꯆꯠꯂꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥ ꯀꯞꯍꯧꯏ
Rosti nangaglapna. Tadoshna, kaidoroge nangbo. Karimata tawdida. Noi sinjodo sahuro ko. Ay salam lagi Rosni, Toybi. Hayram laga satki. Toybi na. Dangan baga saunari oiramni. Asum na ngan na yum yauraga. Mapa Toyba na. Ibungo nang halak labra. Hoy halak li baba. Ado ay turin ba nang ihakang tukdige baba. Hoy kuirakan ko. Nasal na sak kung krabani ko. Ngan ba na. Hoy baba. Asi hayram laga ngan ba turin ba ladom na tukri. Nakala sum na. Rosana madi tuwang ba to. Ngan ba hoy di laki ba. Bay ngan ba bu tabak halak asala. Moy selo siro. Rosana. Halak lam laga. Selo silo. Makoy. Turin pan si hekta magkakawal ka salasi. Hoy itaw. Asum lak ba tuwang ba ngan hurai. Itaw. Adagi sibu itaw ngan ba natro. Mani itaw. Lao. Mahi manakta. Ngan magi manakta yawri. Ngan ba. Nang di ka doram liban. Itaw. Nusyo lak libra. Lao pam si itaw. Tuwang ba na. Kay daw rin itaw. Nang natukoy nung ay tabamari, kay daw bayaw rin itaw. Ngan ba na, ha? Kiyam taw dita. Ay gatadoy sinagasi, saw na bagin nita. Rosan na. Rosni na so ay ngunat tamlaki, nabani saw na kihaydra, kari maram gino hayo. Ngan ba na, ay nasumsim na bagi mangunat saw. Madi ato pa ko'y naramin itaw. Rosan na. Madudi kamay na yadoy ba? Maga nang gadi angang oy rin ay di kihaw na nung sinarak libadoy. Aduga mahang ni hekta ato puno pa ko'y bayabo. Yam na nga mimagi tamoy ito. Ngan na taptaraga hari. Ay maga amok tang unaraga wari pasina sanakini. Hayang ay ko'y ni unani ito. Rosan na. Asing ba makang ko'y ito. Yam na kanjilo no ito. Tiengli, numisyo tari. Yung da pot ha rosi laklo ito. Hoy ito, salasi. No nga lagang ngan nagi mayum na masya no pinaduk tamoy talami. Tasaw, hawat la bro. Hawat li. Ado ay nga sidi tabak siya laro. Ato pa tabak amasat kan. Sak ado karang alukoy siya. Hoy tasaw, ngangi. Ado sa pura agi ko tasaw. Hoy purak lo. Sa ado ka ado oy nako. Hoy tasaw, asom na nakadoy siya na ado saka nganta na tungtok laga. Kira ga lay baduda. Maupa na laknaram. Isi singa sidi yam na ketay ko. Ibay unaro doyro. Tadoy siya na. Hoy, nabay ga unaro gi. Nang babada haydok bigano ko. Ay asapo layra ka doy ni. Tanil na. Haydok biroida unazarulo. Asapo tum karayam na layro ko isi. Tadoy sinana. Layraki. Pung yeng laga. Tiang ni tawri basi. Tanil ay siya lagi ko. Hoy si. Ngan man na tadoy sina unafam doon ngayon. Ngan man na gari yeng laga hari. As. Pung si di tara matoy makhay taragli. Lakri siya lakang din ni tawri basi. Tadoy sinana kangay hayrak lamitong adom dagi. Karino talabo da ngan ba? Ngan man na kanglaga. Kem na tida. Pamusya sida. Kayam kuirage lakba. Kuirida. Saksarak pro da ngan ba? Sorry. Nanggi sarak ba? Sorry. Ado da ngan ba? Ngarang hay ni hay ba wado kari oira ba no hayro. Kangna hangi ba? Kari wano oira. Latlat ba uraga tado sinana. Aybo ubada sawri ba? Aybo ubada hay na dabagi maramdo hayro. Da ngan ba? Madugi maram nang nasana kangjadeko. Ay hay gitaro. Tado sina. Nang ay nataba ato pa nupa koy ko. Sumiko. Ay bo nang nataba nupa ato pa koy kain ka. Dangan ba? Ngan ba na saurap suktok laga hayrik lang. Sumde to hayro tado sina. Tado sina na. Sumde. Madu aran mani. Ay dangan ba nang nataba ato pa nupa mata koy di. Ay bo amok badanang pidoy saruk dangan man nagkain na pang labadi. Kay sukay di. Yay kain na rasi. Wahay ito taro ba di saurap lang. Ngan ba na. Ay na kain na siya hay so hay dabi na nang na kain na siya ba? Hausik kakta kangli. Aso ko ina sagalak pa nang ginungsi ba si. Nang na kain na siya na hay ba hekta. Masin hekta yagadro. Nang tamo yam na kalita doy. Nang di na han makay ay ba nungsi ba nati. Tauksin na ba natra? Tado sinana. Dangan ba? Nang nga sitaw ri ba si Karino ay giyan tadri. Ay siya ba nangonda karilan kragi. Nang nanupa ato pa amagakoy lagay mo noon silaga. Tayo na riba dubo ka rin. Nang nakalibasi. Tado siya na ngan magi wado taro badagi saw na hayrik labi. Ay nupa ka na ko hiba. Hayro dangan ba? Nang nakangning bra. Kang sinadabari. Si, iyan mo to. Lakpagawari saki bagi foto do pirami. Mahang na phone ka paubo. Foto do tado siya na niying. Aduga. Dangan ba na ingon na sawri ba sili asigi ori? Ay pajina haygi si dangan ba? Tado siya na gimarak talaga. Ay kangi.
ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯅꯤꯄꯥꯁꯤꯒ ꯅꯪꯅ ꯅꯨꯡꯁꯤꯅꯩ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯑꯃꯨꯛꯇ ꯇꯥꯛꯄꯗꯣ ꯑꯉꯥꯟꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯑꯁꯨꯝꯅ ꯊꯃꯣꯏ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯅꯪ ꯌꯥꯝꯅ ꯊꯃꯣꯏ ꯀꯜꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯥꯒꯠꯂꯛꯄ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯁꯤꯕꯨ ꯅꯪ ꯏꯔꯥꯏ ꯍꯦꯛꯇꯃꯛ ꯂꯥꯏꯅ ꯊꯥꯗꯠꯄ ꯉꯝꯕꯤꯀꯣ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯖꯧ ꯇꯞꯊꯅ ꯊꯥꯗꯣꯏꯁꯤꯅꯥꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯑꯃꯨꯛꯇ ꯇꯥꯛꯄꯗꯣ ꯑꯉꯥꯟꯕ ꯉꯥꯟꯕꯅ ꯑꯩ ꯀꯔꯤꯃꯇ ꯇꯥꯔꯣꯏ ꯅꯪꯅ ꯀꯥꯏꯅꯕ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯩ ꯌꯥꯏ ꯀꯥꯏꯅꯔꯁꯤ ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯣꯀꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯗꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯤꯅ ꯀꯞꯂꯒ ꯅꯠꯇꯦ ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯌꯦꯗ ꯑꯉꯥꯟꯕ ꯉꯥꯏꯈꯣ ꯀꯞꯂꯒ ꯁꯨꯝ ꯂꯥꯛꯄ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯂꯁꯤ ꯚꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯊꯥꯗꯣꯏꯁꯤꯅ ꯂꯥꯛꯄ ꯎꯕ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯊꯥꯗꯣꯏꯁꯤꯅ ꯅꯠꯇ꯭ꯔꯅꯤ ꯇꯥꯎ ꯂꯥꯛꯄꯅ ꯉꯛꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯀꯞꯂꯤ ꯃꯥꯜꯂꯤꯅꯤ ꯊꯥꯗꯣꯏꯁꯤꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯀꯩꯗꯧꯔꯦ ꯀꯞꯂꯕꯗꯤ ꯊꯥꯗꯣꯏꯁꯤꯅ ꯁꯥꯎꯔꯞꯅ ꯀꯔꯤ ꯇꯧꯔꯦ ꯇꯥ ꯂꯥꯛꯄꯅ ꯀꯔꯤꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏ ꯕꯕꯥꯅꯁꯨ ꯌꯥꯔꯦ ꯅꯪ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯔꯗꯕ ꯂꯥꯛꯂꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏꯗ ꯃꯈꯨꯗꯪ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯊꯥꯗꯣꯏꯁꯤꯅ ꯈꯨꯞ ꯄꯥꯛꯅ ꯊꯥꯔꯒ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯅꯪꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ ꯈꯨꯗꯥꯡꯂ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯁꯛꯇꯥꯁꯤꯒ ꯍꯥꯏꯔꯝꯂꯒ ꯏꯜꯂꯝꯂꯒ ꯆꯠꯈ꯭ꯔꯤ ꯂꯥꯛꯄ ꯁꯥꯎꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯞ ꯄꯥꯛꯅ ꯊꯥꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ ꯊꯥꯗꯣꯏꯁꯤꯅꯥꯒꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯍꯦꯜꯂꯣ ꯄꯥꯕꯨꯡ ꯉꯁꯤ ꯕꯤꯜ ꯐꯪꯅꯤꯗꯣ ꯐꯪꯂꯕꯣ ꯑꯣ ꯐꯪꯂꯦꯕ ꯅꯨꯡꯉꯥꯏꯔꯦꯗ ꯄꯥꯕꯨꯡ ꯌꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯁꯤꯒꯦ ꯄꯥꯕꯨꯡ ꯊꯝꯖꯔꯦ ꯑꯈꯥꯕ ꯃꯤꯅꯨꯛ ꯑꯃꯒ ꯅꯣꯛꯂꯒ ꯍꯣꯔꯦꯟꯗꯤ ꯊꯥꯗꯣꯏꯁꯤꯅ ꯅꯪ ꯈꯪꯉꯤꯗꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯈꯨꯞ ꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨ ꯐꯪꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯃꯤꯟꯅꯩ ꯑꯁꯣꯝꯗꯅ ꯉꯥꯟꯕꯅ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯀꯞꯂꯒ ꯄꯣꯠ ꯆꯩ ꯆꯦꯈꯥꯏꯔꯝꯃꯤ ꯉꯥꯟꯕꯅ ꯑꯩꯁꯤ ꯉꯥꯎꯔꯦ ꯊꯥꯗꯣꯏꯁꯤꯅ ꯅꯪ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯑꯩꯕꯨ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯉꯣꯟꯗ ꯃꯁꯤꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯇꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯆꯜ ꯂꯥꯏꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯨꯠ ꯏ ꯊꯣꯛꯄ ꯎꯔꯒ ꯉꯥꯟꯕꯒꯤ ꯇꯥꯆꯧ ꯈꯨꯠꯇꯣ ꯏ ꯊꯣꯛꯂꯤ ꯏ ꯂꯣꯏꯅꯃꯛ ꯊꯣꯛꯂꯤ ꯌꯦꯡꯒꯦꯕ ꯇꯥꯆꯧ ꯉꯥꯟꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯃꯆꯟꯊꯣꯏ ꯇꯥꯆꯧꯁꯦ ꯁꯤꯅꯤꯡꯂꯤ ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯔꯒꯦ ꯂꯥꯏꯁꯤꯅ ꯇꯥꯆꯧ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯅꯆꯟꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯇꯥꯆꯧ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯇꯥꯆꯧ ꯁꯦꯡꯅ ꯍꯥꯏꯔꯛꯂꯨ ꯇꯥꯆꯧ ꯉꯁꯤ ꯀꯩꯗꯧꯔꯛꯏꯅꯣ ꯍꯥꯏꯌꯨ ꯇꯥꯆꯧ ꯉꯥꯟꯕꯅ ꯀꯞꯂꯒ ꯑꯩ ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯅꯝ ꯎꯅꯕ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯗꯧꯔꯕ ꯇꯥꯆꯧ ꯑꯗꯨꯒ ꯃꯥꯗꯤ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯒ ꯂꯩꯔꯝꯂꯤ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯣ ꯃꯆꯟꯊꯣꯏ ꯇꯥꯆꯧ ꯃꯥꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦꯅ ꯆꯠꯈ꯭ꯔꯕ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯒꯅꯨ ꯑꯃꯨꯛ ꯑꯩ ꯍꯤꯗꯥꯛ ꯂꯧꯔꯨꯈꯤꯒꯦ ꯇꯥꯆꯧ ꯍꯤꯗꯥꯛ ꯍꯥꯞꯁꯤꯀꯣ ꯇꯥꯆꯧ ꯑꯩꯅ ꯀꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯞꯂꯔꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦꯗꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯣꯏ ꯄꯥꯔꯇꯤ ꯑꯗꯣ ꯊꯥꯗꯣꯏꯁꯤꯅ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯏꯕꯣꯍꯜꯅ ꯂꯥꯛꯄ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯆꯪꯉꯛꯑꯣ ꯐꯥꯃꯨ ꯂꯥꯛ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯣ ꯍꯣꯏ ꯕꯕꯥ ꯌꯦꯡꯂꯒ ꯍꯩ ꯑꯃꯗꯣ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯇꯨꯝꯍꯜꯂꯗꯕꯅꯤꯀꯣ ꯊꯣꯃꯅ ꯑꯩꯁꯨ ꯈꯪꯖꯔꯦ ꯃꯇꯥꯎ ꯃꯁꯤ ꯍꯥꯏꯔꯒ ꯊꯣꯃꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ ꯂꯥꯛꯄꯅ ꯌꯨ ꯂꯤꯛꯂꯤ ꯑꯃ ꯐꯤꯔꯤ ꯈꯥꯎꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯝꯃꯤ ꯁꯤ ꯑꯁꯤ ꯕꯣꯇꯜꯁꯤꯗ ꯍꯥꯞꯄꯁꯤ ꯁꯠ ꯇꯧꯅꯩ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤꯕ ꯊꯣꯃꯅ ꯍꯨ ꯑꯗꯨ ꯕꯣꯇꯜ ꯑꯗꯨꯗ ꯍꯩꯔꯒ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯒꯅꯤ ꯃꯇꯥꯎ ꯇꯠꯂꯒꯅꯤ ꯔꯣꯀꯤꯅ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯄꯥꯈꯠꯅ ꯂꯥꯛꯑꯦ ꯚꯥꯏ ꯕꯕꯥ ꯑꯗꯨ ꯀꯨꯏꯔꯤꯕꯗꯨ ꯀꯩꯗꯧꯔꯒꯦ ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯛꯄꯁꯤ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ ꯏꯕꯣꯍꯜꯅ ꯅꯣꯛꯂꯒ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯈꯟꯒꯅꯨꯀꯣ ꯑꯩ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯂꯨꯔꯤꯕꯅꯤ ꯁꯦꯝꯂꯨꯔꯤꯕꯅꯤ ꯏꯄꯥꯅ ꯄꯨꯔꯛꯎꯅꯍꯦ ꯃꯃꯥ ꯅꯪꯕꯣ ꯂꯇꯥꯅ ꯄꯨꯔꯛꯑꯦ ꯃꯣꯏꯕ ꯁꯦ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯃꯃꯥꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯤ ꯂꯇꯥꯅ ꯅꯣꯛꯂꯒ ꯁꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯂꯥꯛꯄꯅ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯔꯣꯀꯤ ꯕꯕꯥꯒꯤ ꯁꯦꯕꯥꯗꯨ ꯅꯪꯅ ꯇꯧꯔꯣ ꯍꯩꯔꯁꯤꯁꯦ ꯌꯨꯁꯤ ꯔꯣꯀꯤꯅ ꯕꯕꯥ ꯑꯩ ꯍꯥꯏꯕꯤꯔꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯔꯣꯀꯤꯅ ꯃꯈꯣꯏꯅ ꯍꯨ ꯌꯥꯟꯁꯤꯟꯈꯤꯕ ꯌꯨ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯔꯒ ꯍꯩꯔꯝꯃꯤ ꯏꯕꯣꯍꯜꯅ ꯀꯗꯥꯏ ꯍꯣꯏ ꯊꯛꯈꯤ ꯍꯥꯏꯔꯒ ꯊꯛꯏ ꯄꯦꯛ 2-3 ꯊꯛꯑꯒ ꯀꯣꯛ ꯉꯥꯎꯔꯛꯂꯝꯃꯤ ꯂꯥꯛꯄ ꯀꯣꯛꯁꯤ ꯌꯥꯝꯅ ꯉꯥꯎꯏꯅꯦ ꯀꯩꯒꯤꯅꯣ ꯃꯁꯤꯕꯣ ꯂꯥꯛꯄꯅ ꯀꯔꯤꯝꯅꯅ ꯕꯕꯥ ꯊꯛꯄ ꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯉꯥꯎꯕꯅ ꯍꯥꯜꯂꯕ꯭ꯔꯣ ꯃꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯅꯣꯛꯂꯝꯃꯤ ꯕꯕꯥ
ꯑꯁꯤꯗ ꯍꯤꯞꯊꯔꯁꯤꯁꯤ ꯏꯕꯣꯍꯜꯅ ꯍꯤꯔꯒ ꯕꯕꯥ ꯌꯥꯗ꯭ꯔꯦ ꯅꯣꯏꯗꯃꯛ ꯇꯧꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯑꯣꯔꯛꯂꯝꯃꯤ ꯎꯕꯗ ꯎꯕꯗ ꯂꯥꯛꯄ ꯍꯣꯏꯅ ꯀꯔꯦꯝꯅꯔꯒ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯏꯕꯣꯍꯜꯂꯗ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯇꯣꯝꯅ ꯃꯤꯍꯨꯜ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯁꯤꯔ ꯃꯥꯜꯂꯤꯅꯤ ꯃꯤꯍꯨꯜ ꯂꯩꯇ꯭ꯔꯤ ꯂꯥꯛꯄꯅ ꯐꯔꯦꯅꯤ ꯁꯤꯔꯦ ꯅꯨꯡꯉꯥꯏꯔꯤ ꯄꯨꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕ ꯂꯥꯛꯄꯗ ꯇꯥꯍꯧꯔꯝꯃꯤ ꯎꯍꯧꯔꯝꯃꯤ ꯂꯇꯥꯅ ꯄꯥꯈꯠꯅ ꯃꯣꯏ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣꯁꯤ ꯃꯣꯏ ꯕꯕꯥ ꯂꯥꯛꯄ ꯅꯣꯏ ꯕꯕꯥꯁꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯄꯅ ꯀꯔꯦꯝꯅꯅ ꯃꯃꯥ ꯕꯕꯥꯁꯤ ꯋꯥꯔꯝꯂꯒꯅꯤꯗꯅ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯊꯥꯕꯤꯈ꯭ꯔꯦ ꯂꯇꯥꯅ ꯄꯥꯈꯠꯅ ꯂꯥꯎꯔꯒ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯂꯥꯛꯄ ꯇꯟꯖꯥꯗꯨꯗ ꯂꯥꯛꯄꯅ ꯅꯣꯡꯃꯩꯅ ꯊꯥꯗꯣꯏꯁꯤꯅꯥꯒꯤ ꯃꯃꯥꯗ ꯇꯥꯕ ꯀ꯭ꯋꯥꯠꯂꯒ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯤꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯕꯥ ꯏꯃꯥ ꯍꯧꯒꯠꯂꯣꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯧꯒꯠꯂꯣꯁꯤ ꯊꯣꯝꯕꯅ ꯅꯣꯛꯂꯒ ꯀꯔꯦꯝꯅꯔꯒ ꯅꯣꯏ ꯃꯃꯥꯒ ꯕꯕꯥꯒꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕꯤꯈ꯭ꯔꯦ ꯃꯊꯛꯇ ꯆꯠꯈ꯭ꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯣꯛꯏ ꯂꯥꯛꯄꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯅꯃꯥꯒ ꯅꯄꯥꯒꯁꯤ ꯆꯠꯈ꯭ꯔꯤ ꯂꯥꯟꯕꯤꯈ꯭ꯔꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯅꯣꯛꯏ ꯅꯪꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯁꯤꯅꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯒ ꯁꯣꯐꯥ ꯐꯝꯐꯝ ꯃꯗꯨꯗ ꯂꯥꯛꯇꯨꯅ ꯏꯜꯂꯝꯃꯤ ꯑꯗꯨꯒ ꯊꯥꯗꯣꯏꯁꯤꯅꯥ ꯎꯞꯁꯤꯜꯂꯒ ꯇꯥꯏ ꯊꯥꯗꯣꯏꯁꯤꯅꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯇꯥ ꯂꯥꯛꯄ ꯑꯩꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯌꯣ ꯇꯥ ꯂꯥꯛꯄ ꯇꯣꯅꯤꯅ ꯅꯣꯛꯂꯒ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯈꯜꯂꯣꯏ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯂꯥꯛꯄꯅ ꯁꯥꯎꯅ ꯅꯪꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯥꯏꯗ ꯐꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨꯗꯤ ꯃꯗꯨꯒꯤ ꯂꯃꯟꯅꯤ ꯈꯨꯝꯒꯗꯕꯁꯤ ꯉꯁꯤꯗꯤ ꯂꯥꯎꯅꯤ ꯅꯪꯕꯣ ꯊꯥꯗꯣꯏꯁꯤꯅꯥ ꯀꯞꯂꯒ ꯑꯩ ꯃꯗꯨꯗꯤ ꯂꯥꯟꯖꯔꯦ ꯇꯥ ꯂꯥꯛꯄ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯇꯥ ꯂꯥꯛꯄ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯆꯔꯤ ꯃꯍꯥꯛ ꯅꯣꯛꯄꯗꯨ ꯇꯥꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯈꯥꯡꯅ ꯅꯣꯛꯏ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯤ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯨꯕꯤꯔꯤ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯀꯌꯥꯁꯨ ꯇꯧꯔꯤ ꯊꯥꯗꯣꯏꯁꯤꯅꯥ ꯑꯗꯨꯗ ꯊꯥꯗꯣꯏꯁꯤꯅꯥ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏꯅ ꯑꯩꯕꯨ ꯉꯁꯤ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯁꯨ ꯑꯩꯕꯨ ꯑꯣꯠꯂꯕꯁꯨ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯅꯈꯣꯏꯕꯨꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯃꯁꯤꯗ ꯂꯥꯛꯄꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯂꯦꯝꯅ ꯊꯥꯔꯣꯏꯅꯦ ꯀꯤꯔꯤꯗ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯦꯝꯅꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯅꯣꯛꯏ ꯃꯈꯣꯏꯅ ꯑꯣꯠꯃꯟꯗꯅ ꯐꯨꯃꯟꯗꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯟꯊꯈ꯭ꯔꯦ ꯊꯥꯗꯣꯏꯁꯤꯅꯥ ꯑꯗꯨ